ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯤꯔꯛꯏꯁꯦ ꯔꯣꯃꯦꯟ ꯑꯣꯏꯕꯤꯔꯕꯣ ꯑꯃꯤꯌꯥꯒꯤ? ꯑꯣ ꯃꯥꯅꯤ ꯔꯣꯕꯤꯟ ꯂꯣꯋꯥꯡꯅꯤ꯫ ꯑꯃꯤꯌꯥꯒꯤ ꯀꯔꯤ ꯐꯝ ꯑꯣꯏꯅ ꯄꯨꯕꯤꯕꯅꯣ ꯁꯣꯝꯕꯣ? ꯑꯩ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯦ? ꯑꯣ ꯑꯩ ꯀꯩꯅꯣꯅꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯦꯕ꯫ ꯑꯗꯣ ꯁꯣꯝꯅ ꯁ꯭ꯇꯦꯇꯁ ꯈꯔ ꯁꯨꯝ ꯊꯥꯒꯠꯂꯛꯄꯗꯤ ꯑꯉꯥꯡꯉꯩꯅ ꯁꯨꯃꯥꯏ ꯇꯧꯔꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯅꯪꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥꯅ ꯅꯝꯕꯔꯁꯨ ꯂꯧꯔ ꯐꯣꯟ ꯇꯧꯖꯔꯛꯄ꯫ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯣ ꯁꯣꯝꯅ ꯀꯩ ꯊꯥꯕꯜꯒꯤꯗ ꯀꯩ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨꯕ ꯑꯩꯅꯕꯨꯗꯤ ꯁ꯭ꯇꯦꯇꯁꯇꯒꯤ ꯈꯔꯕꯨꯗꯤ ꯎꯔꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ? ꯑꯗꯣ ꯉꯔꯥꯡ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ AUꯗ ꯉꯔꯥꯡ ꯊꯥꯕꯜ ꯁꯤꯟꯕꯗꯣ ꯁꯣꯝ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯋꯦ꯫ ꯑꯗꯨꯗ ꯃꯤꯇꯣꯞꯁꯤꯡ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡ ꯃꯣꯏ ꯆꯪꯒ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯃꯗꯨ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ, ꯃꯩꯇꯩ ꯀꯜꯆꯔ ꯑꯣꯏꯔꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛꯐꯝ ꯊꯣꯛꯏ꯫ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯀꯣꯂꯦꯖꯁꯤꯡ ꯃꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯂꯦꯚꯦꯜ ꯑꯣꯏꯕ ꯀꯣ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯊꯣꯛꯑꯒ ꯍꯌꯦꯡ ꯂꯤꯗꯔ ꯑꯣꯏꯒꯗꯕꯅꯤ, ꯑꯆꯧꯕ ꯊꯕꯛ ꯐꯝ ꯄꯥꯏꯔꯛꯇꯣꯏꯅꯤ, ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯔꯛꯇꯣꯏꯅꯤ, ꯑꯗꯨꯅ ꯃꯗꯨ ꯃꯐꯝꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯖꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯥꯡꯒꯠꯄꯅꯤ꯫ ꯑꯗꯣ ꯁꯤ ꯃꯇꯥꯡꯗ ꯍꯣꯏ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯥꯏꯔꯦ, ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦꯀꯣ꯫ ꯁꯣꯝꯅ ꯍꯥꯏꯔꯦ ꯃꯤꯇꯣꯞ ꯍꯥꯏꯁꯦ, ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯁꯤꯜꯂꯤ, ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯉꯤꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯃꯤꯇꯣꯞ ꯑꯃꯠꯇ ꯂꯥꯛꯑꯒ ꯆꯣꯡꯕ ꯌꯥꯎꯗꯦ꯫ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯁꯥꯇ꯭ꯔꯁꯦ, ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝ ꯌꯥꯎꯏ꯫ ꯃꯣꯏꯒꯤ ꯐꯪꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯧꯔꯛꯏ, ꯑꯩꯈꯣꯏ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯣꯏꯗ ꯂꯥꯛꯎ ꯍꯥꯏꯔꯒ ꯀꯜꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯐꯖꯕꯗꯣ ꯃꯣꯏꯗ ꯎꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯤꯅ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯆꯪꯒꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯒꯤ ꯊꯥꯕꯜꯗ ꯑꯝꯇꯪ ꯉꯥꯏꯕꯤꯈꯣ, ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯗ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ? ꯃꯌꯥꯡꯅ ꯂꯥꯛꯑꯒ ꯆꯣꯡꯉꯒꯁꯨ, ꯃꯩꯇꯩꯅ ꯆꯣꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯐꯖꯅ ꯉꯥꯛꯑꯒ ꯆꯣꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ, ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ, ꯑꯗꯒꯤ ꯆꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯣꯡꯕꯗ ꯑꯍꯟꯅ ꯌꯦꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯆꯣꯡꯕꯁꯨ ꯑꯝꯇ ꯌꯥꯎꯖꯈꯤꯗꯦ꯫ ꯈꯠꯅ ꯆꯩꯅꯕꯁꯨ ꯌꯥꯎꯈꯤꯗꯦ꯫ ꯃꯣꯏ ꯂꯥꯛꯑꯒ ꯔꯨꯜ ꯐꯣꯂꯣ ꯐꯖꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯣ ꯀꯩꯅꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯝꯃꯒ ꯆꯠꯄꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯥꯕꯜꯒꯤ ꯑꯌꯣꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯕꯀꯣ꯫ ꯊꯥꯕꯜ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯕꯜꯁꯤ ꯆꯨꯝꯅꯒꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ, ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯤꯒ ꯀꯩꯗꯧꯉꯩꯗ ꯃꯁꯤ ꯀꯝꯄꯤꯌꯔ ꯇꯧꯕꯤꯒꯅꯣꯕ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯕꯤꯍꯨꯁꯤꯁꯨ ꯃꯤꯒꯤ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯤꯌꯦ꯫ ꯑꯩꯈꯣꯏ ꯕꯤꯍꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯑꯩꯈꯣꯏ ꯇꯧꯖꯗꯦ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯖꯤꯕꯨ ꯇꯧꯖꯩ, ꯕꯤꯍꯨ ꯇꯧꯖꯗꯦ꯫ ꯑꯩꯒ ꯅꯪꯒ ꯋꯥꯈꯜ ꯁꯦꯔꯥꯟꯅꯔꯦ꯫ ꯃꯤꯒꯤ ꯕꯤꯍꯨ ꯇꯧꯕꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯏꯗꯣ ꯃꯣꯏꯒꯤ ꯕꯤꯍꯨꯗꯣ ꯑꯩꯈꯣꯏꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯗꯕ ꯅꯠꯇꯦ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯁꯤꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯥꯛꯇꯒꯤ ꯁꯥꯟꯅꯔꯛꯄꯅꯤ, ꯇꯧꯔꯛꯄꯅꯤ꯫ ꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯝꯇꯪ ꯉꯥꯏꯕꯤꯌꯨ꯫ ꯊꯥꯕꯜꯁꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯑꯦ꯫ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯥꯕꯜꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯨꯔꯕ ꯀꯟꯁꯦꯞ ꯌꯥꯝ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯊꯝꯃꯝꯕꯀꯣ꯫ ꯑꯗꯣ ꯁꯤ ꯍꯥꯏꯔꯦꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯅꯈꯣꯏꯅ ꯀꯩꯅꯣ ꯇꯧꯏ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯩ, ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯋꯥ ꯂꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯣꯏ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯤꯡꯉꯗꯤ ꯗꯤꯖꯦꯒꯨꯝꯕ ꯅꯥꯏꯠꯒꯨꯝꯕ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕꯤꯌꯨ꯫ ꯑꯗꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯗꯨ ꯃꯌꯥꯝ ꯇꯧꯅꯔꯤ꯫ ꯑꯗꯨ ꯀꯜꯆꯔ ꯊꯕꯛꯇ ꯀꯃꯥꯏꯅ ꯃꯤꯇꯣꯞ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯣꯕ? ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯊꯥꯕꯜꯁꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯗꯨꯒ ꯁꯤ ꯊꯥꯕꯜꯁꯦ ꯀꯩ ꯈꯦꯠꯅꯒꯦꯕ? ꯑꯗꯣ ꯊꯥꯕꯜꯗ ꯅꯣꯏꯅ ꯃꯤ ꯐꯨꯅꯔꯒ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ, ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯕꯜꯗꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯕꯜꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯩꯅꯣ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯡ ꯃꯩꯇꯩ ꯄꯨꯜꯂ ꯁꯤꯜꯂꯤꯔꯣ? ꯁꯤꯜꯂꯤ, ꯅꯪꯅꯗꯤ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯠꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅ ꯍꯣꯜ ꯐꯪꯗꯕꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯪ ꯈꯪꯕꯤꯕ꯭ꯔꯥ? ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯗꯤ ꯁꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯏꯅꯣꯔꯤꯇꯤꯅꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒ ꯑꯗꯨꯝ ꯆꯔꯧ ꯃꯧꯔꯧꯅꯕ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤ ꯁꯤꯁꯨ ꯁꯣꯝꯅ ꯑꯗꯨꯝ ꯌꯥꯕꯤꯔꯕꯣ? ꯃꯥꯏꯅꯣꯔꯤꯇꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯄꯣꯠꯇꯣ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯁꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯒꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅ ꯑꯃꯅꯤ, ꯇꯣꯉꯥꯟꯅ ꯃꯄꯥꯟꯗ ꯇꯤꯟꯅꯕꯗꯨꯅ ꯑꯃꯅꯤ, ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯅ ꯑꯃꯅꯦꯕ꯫ ꯊꯥꯕꯜꯁꯨ ꯑꯩꯅ ꯃꯌꯥꯡ ꯅꯨꯄꯥ ꯑꯃ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯒ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯔꯨꯗꯣꯔꯤꯕ꯭ꯔꯣ? ꯅꯠꯇꯦ ꯑꯗꯨ ꯅꯪ ꯊꯥꯕꯜꯒꯤ ꯅꯠꯇꯦ꯫ ꯍꯜꯂꯣ, ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯣ ꯈꯇꯪ ꯀ꯭ꯂꯤꯌꯥꯔ ꯊꯥꯕꯜꯒꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯩꯇꯩꯅ ꯃꯌꯥꯡ ꯅꯨꯄꯥ ꯄꯥꯏꯔ ꯊꯥꯕꯜ ꯆꯣꯡꯕ that doesn't mean that she will marry to that guy. ꯇꯥꯎꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯊꯥꯕꯜꯁꯦ ꯑꯩ ꯍꯥꯏꯒꯦ꯫
ꯊꯥꯕꯜ ꯆꯣꯡꯗꯣꯏꯁꯦ ꯑꯩ ꯑꯣꯏꯃꯒꯦ ꯊꯥꯕꯜ ꯆꯣꯡꯗꯣꯏꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯈꯨꯠ ꯄꯥꯏ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩꯁꯦ ꯃꯣꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯆꯣꯡꯃꯤꯟꯅꯔꯁꯨ ꯂꯨꯍꯣꯡꯒꯅꯤꯅ ꯃꯣꯏꯅꯤ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯁꯒ ꯀꯣꯏꯁꯟ ꯑꯃ ꯑꯦꯔꯥꯏꯁ ꯑꯣꯏꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯦ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯏꯆꯜꯁꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯀꯣ ꯊꯥꯕꯜ ꯆꯣꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯣꯡꯈꯤ ꯈꯠꯅ ꯆꯟꯅꯗꯅ ꯆꯣꯡꯈꯤ ꯊꯥꯕꯜ ꯆꯣꯡꯉꯤꯁꯦ ꯈꯠꯅ ꯆꯟꯅꯗꯅ ꯆꯣꯡꯒꯗ ꯊꯥꯕꯜꯒꯤ ꯔꯨꯜ ꯐꯣꯂꯣ ꯇꯧꯕ꯭ꯔꯣ ꯊꯥꯕꯜꯒꯤ ꯔꯨꯜ ꯑꯁꯦꯡꯕ ꯔꯨꯜꯁꯤ ꯈꯪꯕꯤꯕ꯭ꯔꯣ ꯊꯥꯕꯜꯗ ꯅꯝꯕꯔ 1 ꯊꯥꯕꯜꯗ ꯖꯤꯟꯁ ꯁꯦꯠꯄ ꯆꯨꯔꯤꯗꯥꯔ ꯁꯦꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯏꯆꯜ ꯈꯪꯕꯤꯗꯕ꯭ꯔꯣ ꯊꯥꯕꯜ ꯈꯔ ꯑꯗꯨꯗꯤ ꯐꯔꯦ ꯅꯣꯏꯅ ꯂꯩꯖꯗꯅ ꯇꯧꯕꯅꯤ ꯑꯗꯨꯋꯥꯏꯗꯨ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯁꯦ ꯀꯜꯆꯔ ꯉꯥꯛꯄꯒꯤꯗꯃꯛꯇ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯑꯗꯨꯒꯤ ꯀꯜꯆꯔ ꯉꯥꯛꯄꯒꯤ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯅꯁꯥꯅ ꯁꯣꯏꯖꯔꯦ ꯅꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯧ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯩꯗ ꯁꯣꯏꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯊꯥꯕꯜ ꯌꯦꯡꯕꯤꯗ꯭ꯔꯤꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩ ꯋꯥꯃꯒꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯕꯜ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯋꯥꯃꯒꯦ ꯑꯩ ꯍꯥꯏꯒꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯕꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯕꯜꯗ ꯅꯪ ꯑꯇꯣꯞꯄ ꯖꯥꯇꯤ ꯌꯥꯎꯗꯕ꯭ꯔꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯊꯥꯕꯜ ꯍꯥꯏꯕ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯆꯠꯅꯕꯤꯁꯦ ꯀꯩ ꯊꯥꯕꯜ ꯀꯜꯆꯔꯒꯤ ꯋꯥꯔꯤ ꯊꯥꯕꯜ ꯀꯜꯆꯔ ꯋꯥꯔꯤꯗꯨ ꯉꯥꯛꯇꯪ ꯂꯥꯞꯅ ꯊꯝꯈꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯅꯣꯏꯅ ꯊꯥꯕꯜ ꯅꯠꯇꯦꯅꯦ ꯅꯪ ꯎꯔꯕꯕ ꯅꯈꯣꯏꯅ ꯊꯥꯕꯜ ꯇꯧꯔꯤꯗꯣ ꯊꯥꯕꯜꯗꯣ ꯀꯜꯆꯔ ꯅꯠꯇ꯭ꯔꯣꯕ ꯑꯩꯈꯣꯏ ꯀꯜꯆꯔꯗꯣ ꯀꯃꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯃꯝꯕꯩꯗꯃꯛꯇ ꯅꯣꯏ ꯊꯥꯕꯜ ꯆꯣꯡꯉꯤꯅꯣ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯅ ꯅꯁꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯅ ꯉꯔꯥꯡꯒ ꯁꯦꯝꯃꯤꯖꯅꯦ ꯊꯥꯕꯜꯗꯨꯕꯣ ꯅꯣꯏꯒꯤ ꯇꯣꯉꯥꯟꯕ ꯅꯣꯏꯒꯤ ꯇꯣꯉꯥꯟꯕ ꯏꯊꯤꯛꯁ ꯅꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯊꯥꯕꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕꯗꯣ ꯑꯝꯇ ꯅꯣ ꯃꯗꯨ ꯌꯥꯗꯦ ꯑꯩ ꯍꯥꯏꯒꯦ ꯇꯔꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩ ꯍꯥꯏꯖꯒꯦ ꯍꯦꯜꯂꯣ ꯊꯥꯕꯜꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒ ꯍꯜꯂꯣ ꯑꯩ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯒꯨꯝꯕ ꯃꯌꯥꯡ ꯃꯤꯇꯣꯞ ꯌꯥꯎꯅ ꯆꯣꯡꯉꯝꯃꯗꯤ ꯃꯗꯨꯁꯨ ꯂꯥꯜꯂꯤ ꯑꯩ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯃꯗꯨꯁꯨ ꯂꯥꯜꯂꯤ ꯃꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯁꯁꯨ ꯃꯌꯥꯝꯅ ꯃꯗꯨꯁꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯂꯥꯟꯕ ꯆꯣꯡꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯀ꯭ꯔꯥꯏꯝ ꯌꯥꯎ ꯅꯠꯇꯦ ꯅꯣꯏ ꯂꯩꯀꯥꯏꯗ ꯆꯣꯡꯕ ꯊꯥꯕꯜꯗꯨꯅꯦ ꯈꯟꯅꯔꯝꯒꯅꯤ ꯈꯪꯉꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯆꯣꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯦ ꯆꯨꯝꯅ ꯋꯥꯡꯅ ꯁꯤꯗ ꯅꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯣꯏꯅ ꯁꯤꯟꯕ ꯊꯥꯕꯜꯗꯨꯗꯅꯦ ꯅꯣꯏꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯤꯇꯣꯞ ꯂꯥꯛꯑꯒ ꯆꯣꯡꯕꯗꯨꯁꯨ ꯅꯣꯏꯅ ꯏꯆꯜꯁꯤꯡ ꯆꯨꯝꯅ ꯋꯥꯡꯅ ꯁꯤꯗ ꯋꯥ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯅꯪꯅꯁꯨ ꯉꯥꯡꯉꯒ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯠꯇꯦꯗ ꯏꯆꯜꯁꯤꯡ ꯆꯨꯝꯅ ꯋꯥꯡꯅ ꯁꯤꯗ ꯅꯪꯅ ꯇꯝꯕ ꯂꯥꯏꯔꯤꯛꯇꯣ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯗꯨꯗ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯃꯌꯥꯝꯒ ꯄꯨꯟꯅꯅꯦ ꯂꯣꯏꯅꯔꯒꯅꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯇꯥꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯒꯗꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯅꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯤꯗꯣ ꯅꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯆꯣꯡꯉꯨꯗꯅ ꯀꯩꯗꯧꯕꯒꯤ ꯃꯩꯇꯩ ꯀꯜꯆꯔ ꯀꯩꯗꯧꯕꯒꯤ ꯏꯝꯄꯦꯛ ꯑꯣꯏꯍꯟꯗꯣꯏꯅꯣ ꯑꯗꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯪꯅ ꯀꯁꯥꯔꯗ ꯄꯣꯛꯑꯒ ꯃꯌꯥꯡ ꯑꯃꯐꯥꯎ ꯉꯁꯤꯐꯥꯎ ꯇꯤꯟꯅꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯅꯣꯏꯒꯤ ꯑꯗꯥꯏꯒꯤ ꯅꯪꯒꯤ ꯈꯨꯟꯗꯨꯗꯒꯤ ꯅꯪꯒꯤ ꯈꯨꯟꯗꯨꯗ ꯂꯩꯌꯣ ꯉꯥꯡꯉꯤꯁꯤ ꯀꯅꯥꯅꯣ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯁꯥꯃꯛꯇ ꯆꯣꯡꯉꯤꯗ ꯑꯩꯅ ꯆꯣꯡꯉꯛꯄꯗ ꯃꯌꯥꯡ ꯚꯥꯔꯤ ꯑꯃ ꯌꯥꯎꯔꯒ ꯆꯣꯡꯉꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯆꯣꯡꯉꯤ ꯑꯗꯨꯒꯨꯝꯕ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯣꯡꯉꯤꯕ ꯒꯨꯖꯔꯥꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯥꯟꯗꯤꯒꯔꯗ ꯆꯣꯡꯉꯤꯕ ꯊꯥꯕꯜ ꯃꯌꯥꯝꯁꯦ ꯃꯌꯥꯡ ꯃꯩꯇꯩ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯗꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯉꯥꯛꯑꯒꯅꯦ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯒ ꯆꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯠꯅꯈꯤꯕ ꯑꯩꯈꯣꯏꯅ ꯆꯣꯡꯕ ꯈꯠꯅꯩꯗꯅꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯉꯥꯡꯉꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯅꯪ ꯌꯥꯝ ꯈꯪꯗ꯭ꯔꯗꯤ ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯐꯣꯟꯗ ꯆꯒꯠ ꯇꯧꯅꯒꯨꯝꯗ ꯆꯣꯡꯕ ꯌꯥꯏ